Ngasi NUMITYUNGBA MATUNG PUNG AMAROM TARAKPA ADUWAIDA MOIRANG MUNICIPAL COUNCIL के MANUNG CHANNA HIGH CANAL दा LEIBA Okshongbung Khunou da Mei Chakhatlakpadagi Meeyam Meepainarure Okshongbung Khunou hairiba mafam ase hojik lamdam asida thokliba irang asina maram oiraga red zone oina leiriba mafamni mafam asida maitegi yum kaya amasu leiribane Mei Chakhatlakliba mafam ase central force singna ngak senduna leibane irang asina maram oiraga mafam asida leiramba maitei singdi lanjena khituna hojik mafam asida maitai amata leitrabane Okshongbung Khunou ki akoibada kuki khul kaya leirabaso hojikte mafam asida kuki furup ki miyoi sing leibagi mami ukidrabane Thodok aduna maram oiraga hojik faubada kaya yamna amang ata thogan khrabage haibagi chap chaba report ti hojik faubagi oina phongba ngamdre Police tagi phongba paw amagi matung ina ngasi Mei Chakhatlakliba adu Molsang village maikeidagi napi akangba sing lamai oina chakpa horakpadagi mathang lansin lakhibani haire ngasi gi Mei Chakpa aduda ka hena amang ata amadi asok apan yaukide haire lamai chakpa aduda CRPF E8 company manga suba sig regiment Moirang police amadi Moirang fire service na kanna honda badagi numidang wairam pung mari makhairam tarakpada Mei adu lakshin bangamki haire